ngasi oiba tongan ba page kharagi posting collection tawbagi manungda newslink imphal hariba page asina phongdokpagi matung ina Kangchup PS Kangpokpi district ki manung chana leiba Ponlen khunda Bungker Sidoktuna mai Thadokhre haibo phamasina ahan moini miyamda khodol tamjagi amadi video sibu meng tabidi bapunamukpu Loktak Mapao updates ki mekaidagi taramno okchabaga loinana ikai kumna uchari makhatana 2024-25 financial year ningtina loishinaba chajibu noma panba chairauba numit yauna March 18 March 13 March 13 government office ki working day oiragani hairi makhatana Indian Army na Arunachal Pradesh ta tree service integrated multi domain warfare exercise parchan prahar March 25 tagi March 18 phawbada pangthokre hairi makhatana nagataba lamda 9% kuki jomi martaba maphamda 122% khun hengatkre Rajya Sabha da Maharjasana jawba laisembana Manipur gi chingda angakpa phangna khun masing hengatpagi matangda thamkhre Kangpokpi Tenopal Chandel Churachandpur amadi Faizol district ta chahi sok 1969 dagina 2024 phawbada khun masing 731 dagi 1624 hengatki percentage ta 122% ni hariba matam asida nagataba lamsingda subnatagi khun masing 527 dagi 576 Beles oi percentage hairaga 9% khaktani haiba opam phongdokli makhatana Mizoram da Myanmar macha amadagi Assam Rifle Excise and Narcotics na lupa 1.93 lakhs ki fansidal count chera phare pagalakliba mafam Iron Bridge Jokothar Samphai district Mizoram March kunga maridani information asi Assam Rifles ki source ni hairi makhatana Mizoram da rupees 15 crores taba 50,000 methamphetamine WY yabat tablet Assam Rifles Excise and Narcotic na Mizoram ki longer Lai district ki manungda leiba bolpui dai mioi ama phare hairi pharba mioi adudagi rupees 15 crore taba methamphetamine tablet March 15 da phabani hairi makhatana pes asina phongdokpagi matung ina Mizoram na Manipur gi manungi wada haipa saraga khut thingjindoi sharuk masagi lamda tho isi yengbiyu Mizoram na border fencing tawba yaroina yetliba si asigumba asi chathanabra haibu wahang hangli makhatana pes asimakki aroiboina post ama khakal khotchagi sengmai pes gate ta checking tawbada phagalaba drug mamal rupees 18 crore international market ta kadaidagi porakpa more kadaida puba oiba yaba Dimapur drugs ahanba phaba mafam sengmai ps gate pharaba miyoi KP Jacob Bolero driver M Joshua Harrier driver Jacob na haibada Lily Markauba Dimapur dagi amana mangonda contact torokmani Senapati mayumda Bolero ama sinarakhi Jacob ta March 25 ta kona palentana chale Kona hakpu kauba more dagi miyoi amana drugs yauraba Bolero aduga sinakhi Senapati yaubada rupees lising kun pini haina hairakhi Joshua dana thabak asi loraga rupees 5,000 pigani thaugi mamal plus haina ki hairi information asi Sangai Express tagini haiba wafam tamle makha satharakpada Kwakaitel 360 hairiba PS asigi post amani kala khotcharaga miyamda khodol tamjage Kashmir da hero oikiba Ajay Kumar Bala Manipur da zero tare numit taraga nithoi shurabadu Mukesh ki mari makhong khanganba ngamdre haiba Gyanendra Das ki wafam thamle nupi singi similon phagat hanbada achobo thodang loba ngamle haiba Amit Kumar gi wafam phongdokli India da immigration bill pass tawkhre India asi dharmasala natte haina Amit Shah ana haikre hairi makha satarakpada AT General Headquarter gi PRO oina thaupubi ba Robin Mangang khairakpangi PS gi post ama khaktang lokhotchadaga miyam da khodol tamjagi aikhoi society si kayamuk yamna sakhattagi haibadu angakpani Robin phau ki dore korong nam thaki dore haidana higaiwa kanna tawba yaure noigi koksi tugutchaba phawi aina ngasi lebak miyamna sakkhangbi dana nungsibi ba mayam asi korongan ba khumal gi mapandagi ni madugi koktu yam nem kokni amuk hanna haiganu iyam kanan Singaga Luching Porelga Akhoi Ahumna Yotchubi Makong Ahum Oiraga Commander Mayam Tengoloi Mayam Advisor Kayana Mateng Pangbiraga AT Yam Nungsinana Khwaidagi Chawba Lup Ama Oina Mangzil Thana Miyam Gi Seba Tawjari Advice Afaba Tawbirau Lamjeng Lamtakpirau Higaiwadi Khak Tawbirakanu Yaifarase Haiba Wafam Phongtokli Makha Satarakpada National Highway 2 amadi National Highway 37 da Potchai Pudunu Lakpa Gari Impal Thunglari Hairi National Highway 2 amadi National Highway 37 da Lamdam Asigi tangai fadra nongmada changdraba yadraba potchai pudunu lakpa gari sahumga yankhaiga taret amadi chaniga taraga manga hairiba lambi asida apanba yaudana pusilakre makhatana potchai pusilakpada khodongthiba thoktanabagi damak chiningai oiba mafamsingda security force na
अकनबा सेक्शन थरंग लौखटखि मणिपुर डिस्ट्रिक्ट पुनमक्ता पामदब थौदोक थोक्तनबगिदमक चिंग अमसुंग तमदा पुनः चेक पॉइंट चामगा तरामथोय हांगदुना अचत अहोंगसिंग चेक तौबगी थबक चथखरे हाइना मणिपुर पुलिस कंट्रोल रूम न थदोरकपा चेरोल अमन खंगलगले मखा सथरकपदा नुंगथिल पाउसेगी चिपोंग अमा ओइदिबा पंदम पाउसेदगी लौखटचरगा थमजगे थदौ कम्युनिटी की असेंगमा मसक ताकपा वारोल पार्लियामेंट थंबिनबा होम मिनिस्टर दा तक्सनखरे हाइरि थदौ कम्युनिटी की यामना डिस्टिंग ओइबा आइडेंटिटी असिबु मयेक सेंगना ताकपा वारोल अमा पार्लियामेंट थंबिनबा थदौ इनपी मणिपुरना यूनियन होम मिनिस्टर अमित शाह दा अइब चिरोल अमा पीदुना तक्सनखरे थदौ इनपी मणिपुर की प्रेसिडेंट जेम्स थदौना खुयेक पीदुना था असिगी कुनगा मंगादा यूनियन होम मिनिस्टर अमित शाह दा पिसिनखिबा चिरोल अदुदा मणिपुर दा मितै अमसुंग मितै पंगल अमदि शेड्यूल ट्राइब लिस्ट यावबा येलो मी ट्राइब कुनगा मपन्ना पुन्ना खुंदामिनरिबा मफम अमनि ट्राइब सिंग असिगी मनुंगदा थदौ ट्राइब ना ख्वाइदगी मिसिंग यामबा ट्राइब कांगबु अमनि कुमजा 1881 की सेंसस तगी हौना थदौ मियामबु थदौ हाइना अदुम खंगनदुना लागली थदौगी ममांगदा नत्रगा मनिंगदा करिगुम्बा वाहि अमत्ता यावजे कुमजा 2011 की सेंसस ता थदौगी मिसिंग लाख अनिगा लिसिंग तरा मंगागा चमापन तरागा हुमदोय लैदुना मणिपुर की येलोमी ट्राइब सिंगी मनुंगदा ख्वाइदगी मसिंग यामबा ट्राइब अमा ओइरि हाइरि चेरोल अदुना मखा तारुदुना अइखोगी थदौगा अइखोगी आइडेंटिटीगा मतम पुंबदा सगोना दुना लागली मरम असिना maongda amada thadaugi asengma masakpu lana ohanaba honarakpa aranba thong oibada natana thadau tribe pu ikai khumnadabani haina lawgani thadau asi pak sauna yengbada jo mijo family gi manung chali hairagasu thadaugi asengma masak manganaba honarakpa yaba ngamloi loinana aran mama ongda thadaubu kukini haina paukthokpa aikoina yaba ngamloi saliba tha asigi manungda delhi da thadau inpi manipura masong maitai alliance ani gi marakta mifam pangthoktuna wakhal tamina ki balai adubu mifam adu mitai amasung kuki ani ki marakta wari sanaba oina honana ba honabadi aranba oigani hairi maramasina lanai music media organization amadi lengak na thadaubu thadau oina mayak sengna refer loubiyu haibaga loinana thadaugi aseng masak takpa warol ama parliament ta thambiyu haina union home minister amit shah da thadau inpi manipur gi makaidagi taksin ki hairi paukse sigi makatana popi thabagi mahut organic pothok oina pothokna bohona ministry haiba thaithulung panmai gi wafam thamjagi regional center for organic and natural farming RCONF na manipur organic mission agency momaga kusam naraga organic farming gi matangda nongmagi oiba regional conference ama hotel impal da pangtokre Thoromaduda Saruk Yaraduna Lengaki Horticulture and Soil Conservation की कमिश्नर कम सेक्रेटरी थाइचुलुंग पनमैना हाई पोपी थारिबा सिंगना पोपी थाबगी महूट ऑर्गेनिक की पोथोक सिंग पोथोकना बहोना मिनसी पोपी थाबदा सिजनरी बाक्सांग सोप याबा केमिकल क्यागी मचाक सिंग नोंग इसिंगना तोरेल सिंगदा पुथरकपदगी पाट फाव योरकले पोपी थाबदा सिजनकी केमिकल अदुना लोफम अदु अतोप पंबी अमता थाबा यहंदबगी मथक्ता मियोबगी हक्चांगदा अदुकी मतिक सोअली चिंजाक हाइबसी पुंसी सांगना मदि चिंजंग कैजंगदना लैनबा मारु ओइबा मचाकनी अफाबा चिंजाक पुथोकपा हाइबसी ऑर्गेनिक फार्मिंग नत्रगा नेचुरल फार्मिंग की लौ पथाप सिजनबना ओइगनी सिक्किम गुमना मणिपुर सु ऑर्गेनिक स्टेट अमा ओइबा याबगी मचाक मथुम चपचाना लैजै मरम अदुना मणिपुर बु ऑर्गेनिक स्टेट अमा ओहेननाबा चंगी हाइखि ngasi thoram aduda CEU Imphal ki Director of Extension Education Professor PH Ranjit Horticulture and Soil Conservation Department ki Director K Debatata Nabata Manipur ki General Manager Pathamangal RCONF Imphal ki Regional In Charge Dr. BY Diogaresu saruk yakhi मखा सतरकपदा नुंथिल पाउसी की चिपोंगमा ओइरिबा पोनिंगखोलदगी लखोचरगा थमजगे मणिपुर की इलेक्टोरल कंस्टिट्युएंसी सिंग सेमदोक्त्रिङैदा इलीगल इमिग्रेंट सिंग थिदोक्तुना मरमदमदा हलनखिनबा एमपी सना जावबा लेसेंबना पार्लियामेंट तक्सनख्रे मणिपुर की लैरिबा इलेक्टोरल कंस्टिट्युएंसी सिंग करिगुम्बा मखल अमत्तगी सेमदोक सेमजिन तौद्रिङैगी ममांगदा इलीगल इमिग्रेंट सिंग थिदोक्तुना मसा मसागी मरमदमदा हलनखिनबा थबक हाना लखोटनबा राज्य सभा की एमपी इनिंगथौ सना जावबा लेसेंबना पार्लियामेंट तक्सनख्रे ngasi famkhiba पार्लियामेंट मिफम की 0 आवर की मतमदा एमपी निंगथौ लेसेंबा सना जावबना इलीगल इमिग्रेंट की वफम असे हाउस ता पुखलक्तुना हाई मणिपुर की हौजिक ओइरिबा लॉ एंड ऑर्डर की फिबम असे येंगदुना स्टेट असिगी लैरिबा इलेक्टोरल कंस्टिट्युएंसी सिंगदा सेमदोकपा हाइबसी अचुंबा ओइरोय कुमजा 1969 दकी 2024 फावबदा कांगपोकपी टेक्नोपॉल चंदेल चुराचानपुर अमदी फिजरल डिस्ट्रिक्ट ता माहुसागा मानदबा मओंगदा खुल सब्जेक्ट के कॉन्ट्रैक्ट अमथै लेरमबदगी खुल लिसिंग अमगा चाट्रुक कुनगा मरीदा हेंगलखि सही यंखैरोम असिदा हेंगलक्लिबा खुल मसिंग असे सनिपानगा मोगद्राहुमदोइनी हाइबदी चादा चामगा कुनगनि थोइनी अदुबु नगा फुरुपना नमना ताबा मफमसिंगददी खुल मसिंग असे चौंगागा कुनतरेत तगिना चौंगागा मुद्रा तरु ओइदुना यामलाबदा खुल मसिंग निफुगा मापन हेंगतुना
चादा मापन खक हेंगतखि असुमना अकक्नबा कम्युनिटी अमना नमना ताबा मफमसिंगदा mahuksaga manadaba phibamda khul masing khangen hengalakpana hairiba community asina manipurda political gi khudongchaba launabagi damak aranba thabak kaya chathari haiba masana adumak taksari haike MP ningthau sana jawbana makhatana hai illegal immigrant ching asina India administration da khut tingjana ba honari makoina Indo Myanmar ngam khagi khudongchaba lauduna illegal infiltrate ki khutangda electoral politics su sanari maramaduna delimitation tawbana chingba yauna electoral constitution sing samdok samjin tawdringagi mamangda kumja 1951 da yumpham oiduna NRC sananbaga loinana illegal immigrant sing khandoktuna masagi maramda halankigadabani khongthang asina maram charaba amata ngairaba warishin oigani madu natrabadi state asida achauba demographic imbalance thoktuna yellow mising masagi maram maktada awaba kaya mayoknaragani loinana yellow mi phurup singi tungi punchi tamba ngamdaba phibam amada taragani haina MP ningthau sana jawbana India government ki pungning chingchinki makha satarakpada imagi mairagi team India gi president unaba phangdana leiri haiba kangla paudagi lokhotcharaga thamjage India gi president amadi BJP gi national president unanaba matam pibiyu haina tha asigi manga dagi imagi mairagi team amana Delhi da leiduna mari leinaba singda aiba chirol pisin khrabasu ngasi phawa unahanbagi matam pirakpa leitri ngasi su imagi mairagi team maduna Union Home Minister Amit Shah unanaba matam pibiyu haina Home Minister gi office da aiba chirol pisin khre hojik Delhi da leiduna Union Home Minister unanaba ngaiduna leiriba imagi mairagi member Hizam Tilo Tamana hai Union Home Minister unahanbagi ayaba pibiyu haina pisin ki bache ngasidi mari leinaba singi makaidagi chayol amagi matam pirakpa leire mamangda India gi president amadi BJP gi national president JP Nadan unanabagi matam pibiyu hai kiba adu ngasi phawba pibidri Mahabharat ki warida matam sangna tumlabasu tha taruk ki matungda hagolaktuna masagi mathawna maringjal uthokpa ngami adubu India lenga ki luchingba singdi Manipur da thokliba irang asi chahi ani henjalaklaba phawba tabidana leibaga loinana India gi prime minister na ngasi phawba Manipur da lakpagi wafam leitri hainasu mahangna phongdokhi